Regular Tahankhraba oza lising ahumga chamri marfuna Leingakki salary Louroi Hairi. SSA amadi Ramsa haina khangramba oza lising ahumga chamri marfubu Manipur Leingakki Department of Education is regular ohelagani haina cabinet ayaba pikhrabasing tha mapan lom tolop amata phangdawaga loinana promotion gi khudong chaba pidan lakhibane. Manipur Leingakki cabinet decision na hairibo oza sing ase integrated teacher oina punsinkhrabasu nauno oza sing ase gi anouba Head of Account namada salary pigani haina thoklibo order ase yaba ngamloi haina All Integrated Teacher Association na pendaba phongdorokle. Manipur Press Club tangasi pangthokiba paugi mifam amada association asigi president nongmaithem Prakash Chandra na haikibada regular post hapkhraba oza singbu category ani khaidokuna manadaba makhalgi tolop pigani haibase association asida yauribo oza singna yaba ngamloi. Manipur Olympic Games 2022 ngasi Governor amadi Chief Minister na hogdokre. Manipur Olympic Games 2022 hongnabi matungina Manipur gi Governor Laganation amadi Manipur gi Chief Minister N Biren na ngasi mapal kangjebungda hogdokre. Manipur Olympic Association na mamang sahidagi hongna pangthoktuna lakba Manipur Olympic Games 2022 ngasi dagi hogduna tha asigi kunthra phauba tongan ba discipline kunthra da sai tagyel Khumal Lampak Sports Complex mapal kangjebung Hapta Kangjebung, Indoor Hall, DM University, Officer Club Lamphel, Takmu Water Sports Complex Bisnupur, Imphal Iski, Shingarel Tezpur, Yai School Gopal Dev Kangsang, Singjamai Kangsang, Brahmapur Nahabam Basket Court, IGR South Mantripukri, ST Anthony School Singmairong, Mongphal Hairog, Thobal Sai, ST C Khuman Lampak amadi, Wusu Training Hall Khuman Lampak ta pangthokadaure. Tongan ba makhal mathel gi cultural program ga loinana hogdokli bani suba Manipur Olympic Games ase Manipur gi district 13 ke sanaroi singsu ngasi gi hogdokpagi mapung oiba thauram da saruk yakhe ngasi hogdokpagi thauram da saruk yari ba sanaroi singge contingent ge mass pass ke salute Manipur gi governor na okay panba yai sport ke powerhouse ni hairiba Manipur na Olympics game amadi tongan ba national amadi international competition singdang Saruk yaduna leibak sigi mingchat purakpai athlete kaya puthokpa leptre kumja lising amaga chamapan marfuga marigi Olympics ta pinila kamal na hockey masana dang India team gi goalkeeper oina saruk yakhiba hanbang Manipuri athlete ama oike Leingakki thabak tawre haina chawkthoktuna sanagi lig asau soba siduna leibana matik saba mi Louroi sug Student Union of Kanglaipak sukna sangsilakpa Mating leiba mahiroi puthoksi haiba academic campaign gi manungsan na mahiroi sing da satuna haktheng na mahiroi sing amadi oza sing unaduna hena phaba mahiroi sing puthokpa ngamna ba amade mahiroi sing da thengnariba khudong sa da ba sing haktheng na satuna yengsin ba hauragani haina suki HRD secretary Gyanagar na mairakpam nu khuyek piduna thadorok pacherola man haire cherola duna makhata na hai yengsin khongset asida maruwaina Leingakki mahiroi sing da thengnariba khudong sa da ba sing yengsin gane Chaliba chahi khara asida Leingakki mahiloi sing asi khara khajik phagatlabasu private school singa yengnabadadi aduki matik sonthana leiba miyamna ure Leingakki school khara natana ayamba school da yenglu bahiramda asoiba awarpana pik thalibane adubu lairik laisu adum phaba hona janingba mahiroi kaya amasu sonthare hairiba Leingakki school singda tamlibane Leingakki mahiloi singi oza singnasu singnaba magaloina school singi mai pubirakna bagi thauna leina Hotnaba mathau tarabara khanjai private school ayambana chahi khudingi 80% 90% 100% pass percentage yauna loba ngamlaga government na matik sare haina khallaba oza singna oza oibidiba school na 40% 50% 60% pass percentage tawre haina phau haiba ngamdaba sita sengna khallurabade ikai phamtho e oza gi sinpham natana mathau masak khangdaba Leingakki Thavak tawre haina chawkthoktuna isagi iran ithum tungsinduna miyamna matik chaba mini khananaba yum chawna saraduna car thoduna sanagi lik achaw chawba siduna leibana matik chaba mi Louroi fangliba tolob ka chanana thavak tawbiduna isa na pairiba thabaktuna hena mai pakna bohonaduna aphaba thavak kaya tawbiyo mingsat kaya purakna bohonabiyo cheng chagring amana chengkok ama mangthu I haibang adugumba mathau masak khangna thavak tawribo oza singbusu makhoi khara asina Maram oiraga laibak miyamna lana uhananaba masak ama oirakle haire maruwaina oza haiba sinpham asida duki matik miyamna ikai khumnariba sinpham amane miyoibagi punsibu sembiriba human engineer ni haina hainaribane
Asuk fajakraba miyoiba amana hekta phangba ngamlaroidaba sinpham asigi magun mangdanaba Ojasingnasu thabak fajana tawbinaba Kangleipak asigi Mahiroilub Student Union of Kangleipaknasu hairi Leingakki school kharada matam chana oja laktaba amade nganna laklabasu isagi class loide haiduna suti thadringaida hankibagi chanabi asi tawbigano isana pairiba sinpham adugi magun manghanbigano private school singi ojana hendokna phai haibadi natte adubu challenging oiba school gi mingchat puraktaba yade khanna tolo pikna charabasu mathau masak khangna tawbadi private school gi oja singna yamna helle Leingakki school singi principal singnasu hena kupna mahiroi sing Senabi badawna hanadagi hena oja singbusu senabagi mathau tarakle matam sana laktaba matam sadana hankiba oja singde action lawkhat piyo oja principal singna afaba thabak tawba matamda ojagi tungda Kangleipak asigi Mahiroilub Student Union of Kangleipaknasu matam supada lepsagani amadi Leingaknasu athuba matamda oja sing chang naina school karibra khangnaba oja singi photo school da thetpagi mathakta biometric attendance singsu athuba da thambiduna Education sector da henba midyang changbiyo school singi oja singna imung manung khudong chadabana tuition chatpa ngamdana leiriba mahiroi sing asibu tuition khara chatlabadi hena school gi mingchat purakani haina khanbidabasu sukna angamba mateng mahiroi singi damak pangjage hojik su class 10 thagadaba mahiroi singi oiba foundation course ama suk head office da pangthoklibane masida mahiroi singdagi lupa ama phawba lawduna matik chaba oja tara khangatlaga mahiroi singbu takpi tambire Masida thenglabasu thengna honajaningba mahiroi leidabadi pau phawbirakpa yagani amadi foundation course loibaga revision course amuk pangthok jagadabane hairiba coaching asida Leingakki mahiloi singda tamliba mahiroi singda hena khudong sabasu piribane yangsin khongsat asigi manungchana private school singi maruoina infrastructure free structure hostel gi phibam sing yangsilagani amadi private school oirabasu mahiroi singda kari khudong sadaba thengnari haiba khanaduna Sukna angamba mateng pangnabagi mahiroi singasu hakthengna unaduna wari sanagani amade oja singa unaduna hena afaba mahiloi sing ama oinabagi matangda sukhanaduna sukna su pangba ngamba mateng pangani haire Chief Minister N Biden ga kokomi amade UNC gi lusingba singa phaminaduna wari sanakre ngasi Manipur gi Chief Minister N Biden asier lawduna CM Secretariat Coordinating Committee on Manipur Integrity kokomi amade United Naga Council UNC lusingba singa punna phaminaduna wari sanakre wari sanabaduna Manipur gi oina tongan ba sector da Leingakna sakhot thaurangi thabak paikhalakpada achauba civil society organization ama oidiba kokomi amade UNC gi maikaidagi Manipur Leingakki mafamda matam gi oiba idea sing share tawduna sakhot thaurangi thabak sing mapung phana paikhatpa ngamnabagi matangda maruoina khanakhe Ngasigi khananenba mifam aduda Manipur Leingakna Manipur gi tampak amasung singgi lamda paikalagliba sakhot thaurangi thabak sing mapung phana pangthoknaba civil society organization singdage Leingakta mateng pangnaba madi Leingakki maikaidagisu civil society organization singi apamba amasung maram chaba thabak pangthoknaba khananena khi haire popi thanaba sisinanaba saramba sang tararom mai thadoktuna manghankhre Manipur Leingakna lamdam sidagi mayai kaba drug sing mapung phana muthanaba sangsilagliba war on drug ki saruk ama oina Kangpokpi Forest Division gi manungchanna miyoi kayana popi paksana thananabagi paikhalakpa thabaki manungchanna saramba sangtararom mai thadoktuna manghankhre haire kumja lising amaga chamapan nifuga taret ki ngasigi numita singkhatki firal anti national oiba mawongda puthoklabadi firal gi magun manglakane sana jawba British ki makutagi ningtamba phanglaba matung kumja lising amaga chamapan nifuga taret ki ngasigi numita matamdugi ningthau Buddhachandra Maharajna singkhatki ba firal ase anti national oiba mawongda puthoknaba honarabadi firal gi magul manglakani haina Raja Sabagi member Manipur gi ningthau sana jawba leisemba na phongdokhre wafam asing asi humbudraga taruk suba lining ngak senba numit amasung thawan gi kungamapan ni panba malem paphan singkhatpaga mari leinena Kangla Laifam Land da pangthokpa thauram amada ningthau sana jawba leisemba na phongdokhibane Kangla famthau hompuga mari semgat lup amade Indigenous Youth Association of Kangleipak na sinduna pangthokhiba thauram aduda ningthau sana jawba leisemba na hai ngasi thawan gi kungamapan ni panba numit asida matam adugi ningthau Buddhachandra na British ki makutagi ningtamba phangli haiduna malem paphan gi firal singkhatke loina na hairiba numit asida lamdam asigi miyamda wafam kaya amasu laukthokhe wafam sing adugi manungda lamdam asida khundaminariba Kanglup Phurup singna mana pamjaba lining laisolda hanjinba yaragane masida kana amatagi ayadapan leiraroi haikhe aroibada tabiriba pumnamakpu thagatjare